ngasi nungdaram phongkiba tuan tuan ma se phong singdagi maruiba pausing khongacharakan Manipur top channel dagi share tawjage myam loi phoktamin asi ahanbada maruiba paw amoina Manipuri longi maite me India gi sel yekta yawnaba taksin khre Manipur gi poni kanana basu Lok Sabha da taksin khre Manipur gi lol maite me sel yekta hapnaba Rajya Sabha gi MP su oiriba Manipur gi ningthau laisem sana jawbana parliament pukhat khre ngasi loisin kiba Rajya Sabha gi zero award MP laisem sana jawbana wafam asi pukhat khibani haba pawmu su phonari makha sa tharak poina to pawa manamo kokilal haubani singnaba singna fakhiba laborer ahum Imphal East Commando teamna tekte kaidana kanmangam khre kokilal hauba singna kinep tawkhiba sinmi ahum ngasi ayuk Imphal East Commando gi khutpu amana maphaudam PS ki manung sanba niu amadi all waujang anigi lonaba maphamdagi tekte kaidana thawai kanmangam khre kinep tawkhiba makhoi ahum kannaba honabada commando amadi lalhauba anigi marakta pung anirom leptuna nomai kapna baduda lalhauba singna sijinaramba AK-56 rifle ama police na recover tawkhre police tagi phangba pawgi matung inna satliba tha sigi nipan gi numidang da aina thingkraba Kuki National Liberation Army KNLA oiramgani singnaba miyoi khrana itham bridge amadi laikhong kaithel manbida thong saba yawa ministry ama amadi mohori ani kidnap tawraga pukhre haba paw ama phangmadagi makhoi ahumgi khungul liba hokhi lalhauba singna pharuba miyoi singa dudi khangabok part 1 khulakpam laikai digi head ministry laisram Devachandra sai yankhai go humdoi thawbal athokpam makha laikai digi mohori yumnam Sushil Kumar Elias nanau sai kuntra go humdoi amadi Kangla Sipai Mayai Lekai digi Mohori Ngangbam Gunador sai yankhai go humdoini haba pawmusu ngasi nungdaram phongge basi phongsingda suphonari makha sa tharak poina to paw manamo accident thokpada BRTF ki miyoi ahum sire yamna thamoi sune oiba pawni myam more lambi gi senam amadi tarau gi marakta accident thokpada BRTF ki miyoi ahum laikidre miyoi ahum asi ngarang digi khulgi miyoi amadi police na thiduna lakhibani adobo ngasi ayu lokhada asi baksang oina taduna leirambani hairi hauji asi baksang singamadi gari lokhona ba kana honari loyana laibak thiba thaudo adura laikhidraba miyoi ahum adugi maming matha chapchabadi hauji phawbagi oina phangba ngamdri heba pawmusu ngasi phongkhiba nungdaram chiphongsinga maroiba paw ama oina phongnari makhasa tharak poina to paw manamu Thabak Loubada group C gidi interview Leitre CM department kharadi interview Loubada Leire Ranjit Chief Minister N Biren haikre haukibasai inglisingani taraga tareta kendra sakargi paukta matungina sarkargi Thabak Loubada group B gi oina housing interview tawdri adobo group C gidi interview tawdana bo wafam leire wafam asinga si Manipur Vidhan Sabha gi wang pakhum matamda Congress ki MLA K Ranjitna hanglakpa wang gi pakhumda CM N Biren phungdokhibani MLA K Ranjitna maki wahang adubu sawatladuna makhatabu wahangda tara suba madi taramathu suba IRB gi Thabak Loubada interview tawre haikibada home gi charge puriba minister na phungdokhibada tangai fadana IRB gi interview laudaba yadaba leibigi laubani Loubadoriba security personnel oigadaba sing asigi masagi phibam yengsindaba yadaba makhoi singasi mana pangba marol thoktaba atai hiram kayada masagi asoiba leibra haibagidamak interview si taubane haki K Ranjitna Chief Minister gi pukning singsiladuna atopa department kharada group B C gi Thabak Loubada interview sathari masina corruption tawbagi yamna chawba lambi oire hiram sigi matangna kari tawba yabagi haibadu yengsingani haina Chief Minister na sabada thajaba pikhi heba pawmasu se phongsingda phonari atopa pawamana Thabak horaga loisilamdaba loisinanaba honabada awabu oiri Biren Chief Minister N Biren haikre state asida Thabak horamlaga loisilamdaba kaya loisinanaba honabada awabu oiri wafam asi ngasi Manipur Vidhan Sabha gi ayuki wahang pakhum matamda Congress ki MLA K Ranjitna Thawbal district ki manungsan leiba Wangbal Rice Research Station semgatpada special plan assistant gi ing lisingani taraga humdoi taraga mari taraga mangada sel kaya kendra sakarna thadarakibagi haibagi wahang gi pakhumda CM na Sabha da phungdokhibani
CM na makha taraduna Wangbal Rice Research Station asi Manipur Development Society na saki adubo MDS asi legal goiba maram kharalei hiram asidagi state share oina pigadaba senfam yengsingane ke Ranjit ki makha taba wangda laumi singi interest thaba asi sahi Nepal sure loisinana bo honabiyu state share lupa 2.49 p dana lairibasi pithoklaga research station asi posai watli hapsin biyu matik saba research scientist amasung junior scientist hapsin biyu haiba wafamsu sabada Sri Ranjana phungdokhi hairnasu pausina makhatana phungdorakli chilakpoina topa maruiba paw amanamo private school singi parikya mas nipa nigi taraga mapan phawa pangthoklagani all Manipur recognized private school singi pre-board exam Mars tang nipa nigi taraga mapan phawa pangthoklagani exam manungda kanagum amatana ban broket tawidana all Manipur recognized private school welfare association AMRPSWA na ngasi pawmisinga unabada apil tawkhre ngasi Manipur press club ta pangthokpa pawgi mifam aduda AMRPSWA gi secretary W Surjina haikibadi handak HSLC exam thagadaba mairoi singi internal assessment gi mark piba form fill up tawba hobagi matam board na Mars ki tang taraga tarukta leblak pa asi maram sai taran oi board na lawba exam gi mangoinana mamangai pre board exam pangthoktuna lakli exam asi board ki mawong mataw lawduna tawbani haiki magna hai handaki oinasu Mars taraga mangadigi exam tawnaba leblambani adubo form fill up ki matam Mars taraga tarukta leblak pana maram oiraga association na kupna khanaraba matungda Mars nipan dagi taraga nipan fawba tawnaba lepnare exam asida Punna school sani gi mahiroi lising tara henbana saruk yagani maru oina exam asi main subject manga amasum additional subject nipan legani exam manungda kanaguma loop amatana ban blockade tawidana ba appeal torokli magna makhata na permission da phungdokhibadi handaki exam asidagi internal assessment gi mark asi COVID-19 na maram oiraga mahiroi singda ko curriculum activity tawnanaba matam lep laikhidabana internal assessment gi mark full pinanaba school singda appeal tawri haba pawmusu phongli loisilakpoina topa maruiba paw amanamo miron binupida ultrasound sizinaduna angang nupa natragana nupi ni khangdoklaga angang manghanba thingnaba committee ama semle CM Manipur sex ratio henganaba sarkarna thabak lokhatle haukiba sei English inganiga kundagi kunga mathoi fawbada birth ratio gi sangasi samapanga kunthraga humdoi oire miro libi nupi singda ultrasound lauraga angang nupa nupi khangdoklaga nupi oiraga angang manghanbagi thaba asi thingnaba subcommittee ama semduna sarkarna thabak lokholagani haina chief minister N Biren ngasi Manipur Vidhan Sabha gi wahang pakhum gi matamda opposition MLA Kumari AK Mirabaina hanglakpa wahangi pakhum piduna house ta phungdokre opposition MLA Kumari AK Mirabaina house ta thamkibadi Manipur gi sex ratio asigi sang yamna hantarakle kiningai oiba phibamda leire haibasi sumbra haina hangki haina pausina makhatana phungdorakle